Oh, mayam bukurum-jari sina eihakki bodybuilding gi su oire bodybuilding thomdai gi su thoktingai da su nungti gi eihakna chaba breakfast ni yamna ju tuna semba yaba aduka yamna tuna su chaba yaba aduka hakchangda machi oiba chinjak si loina piba protein sina kwagi whey protein scoop ama hapani adagi sina kwagi soya milk kwagi nung hawai dagi semba kwagi soya milk tune duga stage da yerum ahanba man laira Taiwan ge yerum ji masam o yam phai yam siangi ado yerum ahanba na cha bi ninga di laina tina paktaba yen na kokpa marum moina chabi wa hing boy chabanina dei somda akoi salad chaba yaba siju chaba yaba mana masing lere songi sina akoi oatmeal high instant oatmeal moji complex carbohydrate singi akoi gi adu dagi somda akoi banana lapoi ama lere haiba polam singasi eihakna mix toraga chai breakfast si so ahanba da si laira sida oatmeal okay 200 millimeter kumba hapa aduga ising khara yanbiba aidi soya milk se khara thabanina ising khara yandragadi nungaite stage da si oatmeal ni si kita hapiro hot spoon ani gumba hapiba loire yaudre hayang leirage horen leirage idagi kogisigi yerum sima yansen biraba esta kogi protein si 1 scoop ama yansen biro Tuin matungda lapoisima si lapoisima anjan birba si lapoisi lere lapoisi anjan biro sida itu ki matungda kogi sigi mana masing si anjan biro ana Ujik chaklen changaga stage da cukup sendiro dagi di blender sida si blender sida ini blender sida second kontra second nifumuk umbiba aduga dum yarani yariba makaidi akoina breakfast chabasi miss tobidaba masi sanaroi khakta nate bodybuilders khakta nate akoigi chumnagi akoigi miyamna su hakchang fana nungaina
punchi sangna laibige hairagadi akhona breakfast se miss tobidaba maramdi akhona ahing chupa pung tare nipan tumluraga akhona ayuksu mu breakfast chung chadragadi nomagi ithau pangthokpada yamna akaiba pirai haibadi hakchangji sonthai pangal yaude adu na nomada tawda ithau singdu pangthokpa ngamde aduna ni akhona breakfast si miss tobiganu hairibse ayakki oinadi breakfast si nganna hogakera thengna hogakera ai breakfast se dum chai adum miss sungtok tokte haitara adoga breakfast si akoina complete oina chabiba akogi machal suna chabiba adu regede hakchangda kana budul oina phange masi yamna tangba sunateda akoina habit ke akoi haina bidu thambagi wan Yummy, very good. Yeah, so try it if you like to be strong, healthy, and happy. Thank you. I'm Dr. Meetei. ayambu amuka na thagachari video subu yang bibidamak like tobiyu subscribe tobiyu share su tobiyu thagachari